ꯃꯤꯔꯦꯜ ꯁꯪꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯤꯕ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯃꯥꯕꯨ ꯎꯕꯗ ꯍꯦꯟꯅ ꯀꯞꯄ ꯂꯥꯎꯕ ꯈꯣꯡꯕ ꯍꯧꯔꯛꯏ꯫ ꯁꯤꯡꯉꯝꯗꯅ ꯁꯤꯔꯕ ꯂꯥꯏꯔꯦꯝꯂꯟꯗ ꯇꯤꯟꯕ ꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯍꯦꯟꯅ ꯑꯗꯨꯝ ꯃꯈꯣꯏꯕꯨ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯃꯤꯁꯤ ꯆꯥꯗꯨꯅ ꯁꯤꯍꯟꯕꯤꯔꯕꯅꯣ? ꯃꯤꯔꯦꯜ ꯁꯪꯁꯤꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯌꯥꯇꯥꯗꯨꯅ ꯂꯩꯔꯗ꯭ꯔꯥ ꯍꯥꯏꯗꯅ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯤ꯫ ꯑꯍꯤꯡꯗꯨꯃ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯇꯅ ꯄꯤꯛ ꯊꯜꯂꯦ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯌꯨꯍꯦꯟꯕꯗꯤ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯂꯗꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯁꯤ ꯍꯥꯏꯉꯝꯗꯅ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯁꯦꯡꯅꯗꯤ ꯃꯥꯅ ꯂꯩꯕ ꯔꯨꯝ ꯃꯄꯥꯗꯨꯒ ꯃꯣꯛ ꯂꯩꯕ ꯑꯗꯨꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯞꯅꯩ꯫ ꯑꯗꯨꯕꯨ ꯑꯍꯤꯡꯕ ꯃꯩꯗꯨꯗ ꯇꯝꯅꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯤꯠꯇ ꯈꯨꯗꯤꯡꯃꯛꯁꯦ ꯎꯍꯜꯂꯤꯕꯅꯤ꯫ ꯌꯥꯝ ꯅꯛꯅ ꯂꯩꯕꯗꯧꯅ ꯇꯧꯔꯤꯁꯦ ꯃꯉꯣꯟꯗ ꯐꯥꯎꯍꯜꯂꯤꯕꯅꯤ꯫ ꯏꯟꯁꯇꯤꯡꯁꯤꯡꯁꯦ ꯇꯁꯦꯡꯅ ꯃꯥꯁꯨ ꯃꯊꯣꯡ ꯈꯪꯕ ꯅꯠꯇ꯭ꯔꯦ꯫ ꯑꯁꯤꯕꯁꯤꯡꯗꯨꯕꯨ ꯊꯦꯝꯖꯤꯟꯅꯕ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯏꯁꯩ ꯁꯛꯇꯨꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯄꯒꯨꯝ ꯃꯤꯠꯃꯥꯡꯗ ꯁꯛꯂꯦ꯫ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯍꯧꯖꯤꯛꯇꯤ ꯑꯁꯤꯕ ꯊꯋꯥꯏ ꯀꯌꯥ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯊꯦꯝꯖꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯤꯇ꯭ꯔꯪꯒꯤ ꯇꯥꯏꯕꯪꯄꯥꯜꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯗꯥꯛꯇꯔ ꯂꯝꯖꯤꯡꯕꯅ ꯂꯦꯡꯖꯨꯝꯗ ꯍꯥꯏꯐꯦꯠ ꯊꯦꯡꯂꯒ ꯀꯧꯔꯛꯏ꯫ ꯗꯥꯛꯇꯔ, ꯗꯥꯛꯇꯔ, ꯗꯥꯛꯇꯔ ꯌꯨꯍꯦꯟꯕ! ꯌꯨꯍꯦꯟꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯂꯦꯡꯖꯨꯝ ꯄꯥꯏꯔꯛꯄꯗꯨꯗ ꯇꯨꯡ ꯍꯟꯅ ꯌꯦꯡꯊꯣꯔꯛꯄꯗ ꯗꯥꯛꯇꯔ ꯂꯝꯖꯤꯡꯕ ꯂꯩꯔꯝꯃꯦ꯫ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯤ꯫ ꯂꯝꯖꯤꯡꯕꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯗꯣꯛꯇꯔ? ꯅꯊꯟꯗ ꯑꯃꯝꯕꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯗꯥꯛꯇꯔ ꯌꯨꯍꯦꯟꯕ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯂꯦ꯫ ꯑꯗꯨꯒ ꯈꯨꯝꯂꯦ, ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯃꯄꯥꯟꯗ ꯊꯣꯛꯂꯝꯕꯅꯦ꯫ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯏꯁꯥꯗ ꯐꯨꯍꯟꯒꯦ ꯍꯥꯏꯗꯅ꯫ ꯗꯣꯛꯇꯔ ꯂꯝꯖꯤꯡꯕꯅ ꯑꯃꯨꯛ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯐꯨꯔꯒ ꯁꯣꯏꯗꯅ ꯅꯥꯒꯅꯤ꯫ ꯗꯥꯛꯇꯔ ꯌꯨꯍꯦꯟꯕ ꯂꯝꯖꯤꯡꯕꯅ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯃꯁꯥꯗ ꯆꯪꯂꯝꯗꯦ꯫ ꯃꯥꯅ ꯍꯧꯖꯤꯛꯇ ꯎꯈꯤꯕ ꯊꯦꯡꯅꯈꯤꯕꯁꯤꯡꯗꯣ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯖꯕꯇꯅꯤ, ꯑꯃꯠꯇ ꯃꯃꯤꯠꯇ ꯎꯈꯤꯗ꯭ꯔꯦ꯫ ꯎꯗꯣꯏꯒꯤ ꯃꯔꯝꯅ ꯀꯔꯤꯒꯤ? ꯉꯥꯏꯍꯥꯛꯇꯤ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗ ꯃꯥꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯄꯨꯔꯒ ꯆꯠꯂꯨꯔꯕꯅꯤ꯫ ꯂꯝꯖꯤꯡꯕ ꯊꯣꯛꯂꯛꯄꯗꯒꯤ ꯈꯨꯗꯤꯡꯃꯛ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜꯗ ꯍꯟꯖꯤꯟꯈꯤꯕꯅꯤ꯫ ꯗꯥꯛꯇꯔ ꯂꯝꯖꯤꯡꯕ ꯑꯃꯗꯤ ꯗꯥꯛꯇꯔ ꯌꯨꯍꯦꯟꯕ ꯄꯨꯟꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤ ꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯇꯞꯅ ꯇꯞꯅ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯑꯦ꯫ ꯉꯁꯥꯏ ꯌꯨꯍꯦꯟꯕ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯈꯤꯕꯁꯤꯡꯗꯣ ꯃꯁꯥ ꯃꯊꯟꯇ ꯑꯆꯧꯕ ꯋꯥꯍꯪ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯗꯨꯗꯗꯤ ꯃꯌꯨꯝꯗ ꯃꯥꯁꯨ ꯌꯧꯔꯛꯂꯦ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯄꯥꯒ ꯄꯣꯛꯃꯤꯟꯅꯕꯤ ꯃꯅꯤ ꯏꯕꯦꯝꯃ ꯂꯩꯃꯗꯨ ꯂꯥꯛꯏ꯫ ꯂꯩꯃꯗꯣ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥꯅ ꯌꯨꯝꯗ ꯂꯥꯛꯎ, ꯋꯥ ꯈꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯄꯥꯎ ꯍꯥꯏꯈ꯭ꯔꯕꯅꯤ ꯀꯣꯜ ꯇꯧꯔꯒ꯫ ꯃꯕꯨꯡ ꯑꯃꯗꯤ ꯃꯅꯝꯃꯅ ꯍꯨꯟꯗꯣꯛꯂꯝꯕ ꯃꯌꯥꯅꯨꯄꯥ ꯑꯍꯜꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯇꯥꯔꯦ ꯍꯦꯛ ꯍꯥꯏꯕꯗ ꯃꯥ ꯅꯠꯇꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯌꯨꯛ ꯉꯟꯇꯥꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯗꯄꯤꯟꯅ ꯊꯤꯜꯂꯛꯏ꯫ ꯗꯄꯤꯟꯅ ꯂꯩꯃꯕꯨ ꯒꯦꯠ ꯐꯥꯎꯕ ꯊꯥꯗꯔꯝꯂꯒ ꯍꯟꯈ꯭ꯔꯦ꯫ ꯀꯣꯂꯤꯡ ꯕꯦꯜꯗꯨ ꯍꯦꯛ ꯈꯤꯡꯕꯒ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ꯫ ꯌꯨꯍꯦꯟꯕ ꯎꯕꯗ ꯋꯥꯔꯧ ꯆꯥꯎꯕꯤ ꯂꯩꯃꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ꯫ ꯃꯕꯨꯡꯅ ꯍꯨꯟꯗꯣꯛꯂꯝꯕ ꯃꯌꯥꯁꯤ ꯎꯕꯗ ꯂꯩꯃꯅ ꯍꯥꯏꯔꯦ, ꯃꯌꯦꯡ ꯇꯥꯔꯦ ꯏꯌꯥꯗꯤ, ꯏꯆꯥ ꯏꯁꯨꯒꯅꯦ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤ ꯗꯣꯛꯇꯔꯒ ꯑꯣꯏꯍꯟꯖꯔꯣꯏꯀꯣ꯫ ꯌꯨꯍꯦꯟꯕ ꯅꯣꯛꯂꯦ, ꯏꯅꯦ, ꯋꯥꯗꯕ ꯊꯕꯛꯄꯨ ꯀꯔꯤ ꯂꯩꯒꯦ ꯇꯥꯏꯕꯪꯄꯥꯟꯁꯤꯗ? ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯅꯠꯇꯦ, ꯈꯣꯡ ꯆꯣꯠꯂꯒ ꯆꯤꯟ ꯆꯣꯠꯂꯤ ꯍꯥꯏꯗꯥꯏ꯫ ꯂꯩꯃꯅ ꯄ꯭ꯔꯃꯥꯟꯒ ꯌꯥꯝ ꯍꯩꯔꯤꯅꯦ ꯏꯌꯥꯁꯤꯗꯤ꯫ ꯑꯗꯨ ꯑꯗꯥ ꯂꯥꯏꯔꯤ, ꯅꯪ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯑꯗꯨ ꯍꯥꯟꯅ ꯈꯟꯅꯁꯤ꯫ ꯌꯨꯍꯦꯟꯕꯅ ꯈꯨꯝꯃꯤ, ꯏꯅꯦ, ꯑꯩ ꯃꯗꯨꯗ ꯈꯟꯕꯗ ꯋꯥꯔꯦ ꯍꯟꯗꯛ ꯃꯔꯛ ꯑꯩꯒꯤ ꯍꯣꯡꯂꯛꯂꯤꯕ ꯐꯤꯕꯝꯁꯦ꯫ ꯂꯩꯃ ꯑꯗꯨꯕꯣꯕ ꯑꯩꯗꯤ ꯍꯥꯏꯖꯕꯅꯤ, ꯅꯣꯏꯅ ꯁꯥꯏꯟꯁꯀꯤ ꯃꯤꯅꯤ ꯍꯥꯏꯗꯅ ꯄꯪꯂꯥꯏꯗ ꯂꯥꯏꯊꯣꯛꯀꯅꯨ꯫ ꯌꯥꯝꯅꯁꯨ ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯂꯤꯗꯣ ꯏꯕꯨꯡꯉꯣ ꯅꯪ ꯑꯃ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯑꯗꯨꯅ ꯂꯥꯏꯇꯤꯟꯒꯤ ꯈꯔꯁꯨ ꯌꯦꯡꯗ ꯌꯥꯄꯣꯠꯇꯦ꯫ ꯃꯤꯅ ꯍꯥꯏꯅꯕꯗ ꯇꯤꯡꯈꯣꯡ ꯂꯥꯏꯈꯣꯡ ꯊꯤꯌꯨ ꯊꯤꯌꯨ ꯍꯥꯏꯅꯕꯗꯣ ꯆꯨꯝꯂꯦꯗꯅ꯫ ꯌꯨꯍꯦꯟꯕꯅ ꯈꯨꯝꯃꯤ, ꯏꯅꯦ, ꯏꯃꯥ ꯄꯥꯕꯨꯡ ꯂꯩꯇꯕ ꯃꯇꯝꯗ ꯑꯩ ꯂꯥꯏ ꯏꯃꯥꯕꯨ ꯅꯤꯡꯉꯔꯣꯏ ꯈꯟꯈ꯭ꯔꯕꯅꯤ꯫ ꯂꯩꯃꯅ ꯍꯥꯏꯌꯩꯗꯦꯅꯦ ꯅꯪꯕꯣ, ꯂꯥꯏꯕꯛꯅ ꯁꯨꯝ ꯊꯣꯛꯍꯥꯏꯗꯅ ꯇꯝꯂꯝꯕꯒꯤꯅꯤ꯫ ꯏꯅꯦ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦ꯫ ꯏꯕꯨꯡꯉꯣ, ꯍꯧꯈꯤꯕꯗꯣ ꯀꯥꯟꯅꯗ꯭ꯔꯕ ꯋꯥꯅꯤ, ꯃꯗꯨꯕꯨ ꯅꯩꯅꯔꯨꯕ ꯍꯥꯏꯕꯁꯦ ꯍꯪꯒꯠꯇꯨꯅ ꯍꯦꯟꯅ ꯑꯋꯥꯕ ꯃꯆꯥꯛ ꯑꯣꯏꯅꯕꯅꯤ꯫ ꯏꯅꯦ, ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ? ꯂꯩꯃꯅ ꯀꯥꯟꯅꯔꯔꯣꯏ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯃꯛ
Inega nambol kambong haiduda chalusi. Yam haiba maibi ama lei. Aduda nangise karina ai tapal lege haibado yengthulurasi. Nangumba mana psychiatric amagi hidak chagadaba nate. Yohenba mani gi watu tabada makha taba ngamdre. Mani ibe mana mama apa ni mang leitraba matung laptakna adumak yengduna lai. Aruba wama tathok tasin torom dai warasu. Leimana wata na pamne. Maya nupa Yohen mana hantak mana mayok na batheng na bathok do khudima wari wakhong liduna khangalabane. Maya nupa no oibu phibam sigi matangda tare tara thongna khallaba matu khongthang ase thang gai duna khutkibane. Ani do hojikti Yohen bagi kar tongduna ningthau khongdagi nambon kamungum da lai. Chaurakna ayuki pung 3:47 chale. Kamung yorakpada kamung maikaida maming chega kaige maming chatpi amaibi lesingi thongal mapa chapchana car du khame manang nakpa dukan daidagi dup kendal lerga haujikti amaibi lesingi thongal mapa lansilagle. Ingkholgi nongpok thangba sarukta chaurbu lasing ama sare mamai nongpok onduna singu madi athoiba athaubu khoyum laiding thau loya lakpagi sana sangai laisang duda lagi thorum to duna lairame amaibi sahi nauribi laisang inkhalakpagi mathot karakpagi matamsida singu mana kaidong khibana sahi naujarajo hojikti laisang silam sinthana yadabana angangna ahal sare. Laisang leimagasu hana dagi khangne leimana lakpu ubada harau harau kaure maya nupa yenga haidana mayra langi. Laisangna inegi kanano masina iya nupani o magi reng duche ado khara kupthana yengbiu ko hoi karigi yengdani aduni nangonda yam thajana laini nangi sida laga ibudong magi thaujaldagi awa na pumba ko ani haiduna laibani. Laisangna khudimak jingu magi nongdong kholde yengasine khoyum mana kari tamnamba haido asi haidana hojikti lai khoramnaba thawang tawre. Leimana makhatana Yohen bagi ming yumna yek shalaching mafamda haire. Laisangsu yek ming khanglaba matam aduda magi laisang mamangda dup kendal do Yohen ba masada chukhat halle. Asumna hek tawbaga laisang khutta sarik chumjau pai khoyum mabu leitainare. Khoyum kanana lang yetpano loijing chingkhong chingyada pan phaba nongchuk mai kei ngakpa singu khoyum lai ningthau ibudo loya lakpa namomda pari magi asumba yawa ma pau dambiu haidana singu mafamda thaudore. Khoyum made athoiba miyeng tangjumba khubak lai khantha mai kei mari sungdai nipalda khuning mado leina kangning lei. Laisang machinda sumna sole singu khoyum lai ningthau khere nungnang tagup phau phojingu nungthang tarangle singu lindau tauba lairen tauronai nungmu sidaba ha nungkang maharaba singu dana nungau pimaba langban khoimu khundon bana hung mayek thokna khoira mabu hulakba. He khoyum lai ningthau angan bada poktak nabiu khangdababu khanganbiu udababu uhanbiu. Asumna hek haibaga mamit usinduna singu sintha langlebi amaibi laisinggi mitta Yohen mana angang oiringai matamgi thaudok ama lanjang thauba athauba ibudau loya lakpana uhalle. Pikliba Yohen ba mamaga loinana lai haraubagi lai ru yengba tangkhul nurabi thokpado laibungi masi amada famdaga yengduna lairame. Haukhiba thaudok wathokna oikhiba Yohen bagi mari makhung khoyum mana thaudok singado mamitta changchang uhanduna Yohen bagi wari liri. Lai haraubagi tangkhul thokpado Yohen ba angang oijarasu thawai tana mamagi yengli. Laibung aduda tangkhul nurabi anido awai khum tongnare mitkup takai Yohen ba thawai tana yengli. Nurabina singu khoyum lai ningthaugi khalai marok chane yalo he. Tangkhul do
ꯈꯪꯍꯧꯗꯅ ꯊꯣꯛꯂꯦ ꯑꯗꯨ ꯒꯥꯏꯔꯦ ꯍꯥꯏ ꯏꯕꯦꯝꯃ ꯆꯤꯡꯁꯣꯡ ꯈꯨꯟꯅꯨꯗꯤ ꯂꯝꯂꯩꯃ ꯂꯝꯒꯤ ꯈꯨꯟꯅꯨꯗꯤ ꯊꯥꯔꯤꯛꯄꯤ ꯆꯦꯛꯂꯥ ꯄꯥꯃꯦꯜ ꯎꯊꯛꯇꯕꯨ ꯇꯣꯡꯗꯨꯅ ꯍꯥꯏ ꯏꯕꯦꯝꯃ ꯆꯦꯛꯂꯥꯅ ꯈꯣꯟꯊꯥꯡ ꯑꯍꯨꯝꯃꯛꯇꯕꯨ ꯈꯣꯡꯕꯗꯤ ꯏꯁꯥꯅꯧ ꯅꯨꯔꯥꯕꯤ ꯄꯥꯎꯈꯨꯝꯂꯦ ꯏꯇꯥ ꯏꯕꯦꯝꯃ ꯄꯟꯊꯧꯒꯤ ꯄꯝꯌꯥꯟꯗ ꯁꯍꯤ ꯊꯦꯟꯖꯥ ꯃꯊꯛꯇ ꯆꯤꯡꯒꯤ ꯈꯨꯟꯅꯨꯗꯤ ꯊꯥꯔꯤꯛꯄꯤ ꯂꯝꯒꯤ ꯈꯨꯟꯅꯨꯗꯤ ꯂꯝꯂꯩꯃ ꯏꯁꯥꯕꯤ ꯃꯥꯟꯖ ꯄꯥꯝꯃꯨꯕ ꯈꯣꯌꯨꯝꯒꯤ ꯃꯄꯣꯛ ꯂꯥꯡꯉꯣꯟꯃꯛꯇꯕꯨ ꯉꯥꯏꯕꯗꯤ ꯂꯣꯏꯗꯥꯝ ꯊꯥꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯦ ꯇꯥꯡꯈꯨꯜꯁꯨ ꯄꯥꯎꯈꯨꯝꯂꯛꯏ ꯍꯥꯏ ꯏꯕꯦꯝꯃ ꯁꯦꯂꯣꯏ ꯆꯤꯡꯖꯥꯎꯅꯤꯁꯨ ꯑꯋꯥꯡꯕ ꯂꯥꯡꯃꯩ ꯋꯥꯡꯕꯕꯨ ꯆꯤꯡꯗ ꯅꯤꯡꯉꯣꯜꯅ ꯆꯔꯥ ꯆꯛꯅꯃꯛꯇꯕꯨ ꯆꯥꯔꯗꯨꯅ ꯂꯪꯃꯥꯏ ꯈꯨꯂꯪ 8ꯄꯨ ꯄꯨꯔꯗꯨꯅ ꯌꯣꯠꯂꯩ ꯅꯣꯡꯊꯥꯡ ꯀꯨꯞꯇꯨꯅ ꯇꯦꯝꯄꯥꯛ ꯂꯥꯂꯨ ꯁꯣꯏ ꯃꯥꯂꯦꯝ ꯂꯩꯀꯟ ꯇꯧ ꯁꯦꯂꯣꯏ ꯂꯧꯊꯣꯡꯕꯕꯨ ꯀꯥꯡꯕꯗꯤ ꯍꯥꯎꯅ ꯄꯥꯟꯗꯣꯡ ꯐꯨꯛꯄꯕꯨ ꯌꯣꯠꯂꯩ ꯃꯁꯤꯡ ꯀꯌꯥ ꯁꯨꯔꯕꯒꯦ ꯏꯕꯦꯝꯃ ꯑꯁꯨꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯦ ꯇꯥꯡꯈꯨꯜ ꯅꯨꯔꯥꯕꯤ ꯑꯅꯤꯗꯣ ꯇꯥꯡꯈꯨꯜꯅ ꯑꯣ ꯅꯣꯡꯃꯥꯏ ꯅꯨꯔꯥꯕꯤ ꯑꯣ ꯅꯣꯡꯃꯥꯏ ꯏꯆꯜ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯔꯧ ꯌꯥꯟꯄ꯭ꯔꯥ ꯇꯥꯅ ꯊꯤꯟꯀꯦ ꯇꯦꯟꯅ ꯀꯥꯞꯀꯦ ꯑꯣ ꯌꯥꯟꯀꯅꯣ ꯑꯣ ꯌꯥꯟꯀꯅꯣꯅꯦ ꯀꯔꯤꯒꯤ ꯌꯥꯟꯕ ꯁꯥꯕ꯭ꯔꯥ ꯅꯨꯔꯥꯕꯤ ꯄꯥꯎꯈꯨꯝꯂꯛꯏ ꯑꯣ ꯇꯥꯡꯈꯨꯜ ꯀꯣꯛꯆꯥꯎꯕ ꯅꯔꯥꯎꯕ ꯑꯩꯒꯤ ꯏꯔꯧꯆꯥ ꯄꯥꯝꯂꯧ ꯌꯥꯟꯕꯕꯨ ꯇꯥꯡꯈꯨꯜ ꯀꯣꯛꯆꯥꯎꯕ ꯅꯔꯥꯎꯕ ꯅꯞꯆꯣꯕ ꯅꯪꯅ ꯌꯥꯟꯀꯅꯣ ꯍꯥꯏꯕ ꯁꯥꯕꯗꯤ ꯀꯔꯤꯒꯤ ꯑꯣꯏꯕ ꯁꯥꯕ꯭ꯔꯥ ꯑꯣ ꯅꯣꯡꯃꯥꯏ ꯏꯆꯜ ꯑꯩꯒꯤ ꯃꯔꯧꯅꯦ ꯌꯥꯟꯀꯅꯣ ꯍꯣ ꯏꯕꯨꯡ ꯑꯩꯒꯤ ꯄꯥꯝꯂꯧꯅꯦ ꯌꯥꯟꯀꯅꯤꯌꯦ ꯑꯁꯨꯝꯅ ꯇꯥꯡꯈꯨꯜ ꯅꯨꯔꯥꯕꯤꯅꯤꯗꯣ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯩ ꯅꯨꯔꯥꯕꯤꯗꯨ ꯇꯥꯡꯈꯨꯜ ꯑꯗꯨꯅ ꯇꯥꯅ ꯊꯤꯟꯒꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯅꯨꯔꯥꯕꯤꯁꯨ ꯅꯣꯡꯃꯥꯏ ꯈꯨꯂꯪ 8ꯇꯨꯒ ꯂꯥꯏꯕꯨꯡꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ ꯃꯗꯨ ꯎꯕꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯌꯣꯍꯟꯕꯗꯤ ꯄꯨꯛꯂꯤ ꯄꯥꯏꯗꯨꯅ ꯅꯣꯛꯏ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤ ꯅꯨꯔꯥꯕꯤꯗꯨ ꯌꯥꯝ ꯍꯩꯁꯤꯡꯉꯤ ꯇꯥꯡꯈꯨꯜꯅ ꯑꯗꯨꯝꯅ ꯇꯥꯟꯅꯗꯨꯅ ꯂꯩꯔꯕꯗꯤ ꯃꯥꯒꯤ ꯁꯤꯂꯝ ꯁꯤꯟꯊꯥ ꯀꯥꯏꯔꯅꯤ ꯑꯗꯨꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯃꯔꯥꯡ ꯍꯧꯕ ꯁꯥꯔꯦ ꯅꯨꯡꯁꯤ ꯌꯥꯋꯥ ꯃꯄꯥꯎ ꯈꯣꯏꯊꯨꯝꯕꯅ ꯄꯥꯎꯁꯥꯔꯛꯏ ꯇꯥꯡꯈꯨꯜ ꯑꯗꯨ ꯅꯨꯔꯥꯕꯤꯅ ꯄꯨꯡꯆꯨꯝ ꯆꯨꯝꯃꯤ ꯇꯝꯗ ꯀꯨꯝꯂꯒ ꯀꯨꯍꯤ ꯀꯨꯝꯂꯥꯡ ꯂꯩꯔꯨ ꯊꯧꯗꯥꯏ ꯅꯨꯔꯥꯕꯤꯒꯤ ꯌꯥꯊꯪ ꯄꯨꯗꯨꯅ ꯇꯥꯡꯈꯨꯜ ꯄꯥꯈꯪꯗꯣ ꯇꯝꯗ ꯀꯨꯝꯂꯛꯂꯦ ꯊꯋꯥꯟꯊꯥꯒꯤ ꯊꯥꯃꯩꯗ ꯃꯩꯇꯩ ꯑꯍꯜꯒꯤ ꯈꯨꯡꯒꯪꯗ ꯇꯨꯈꯣꯡ ꯁꯦꯡꯂꯔꯦ ꯇꯨꯈꯣꯡ ꯁꯦꯡꯕꯒꯤ ꯃꯩꯇꯩ ꯑꯍꯜꯗꯨꯅ 8 ꯁꯦꯟꯖꯥ ꯈꯨꯠꯆꯤꯟꯅꯩ ꯃꯩꯇꯩ ꯑꯍꯜꯅ ꯍꯥꯏꯔꯤ ꯅꯨꯡꯉꯥꯏꯗ ꯄꯥꯔꯤ ꯃꯗꯣ ꯃꯥꯟꯕ ꯏꯆꯥꯅ ꯏꯄꯥꯒꯤ ꯂꯩꯀꯥꯏ ꯈꯨꯡꯒꯪꯁꯤꯒꯤ ꯑꯇꯣꯡ ꯑꯀꯨꯠ ꯂꯩꯇꯦꯝ ꯃꯥꯟꯅꯍꯜꯂꯝꯂꯦ ꯑꯁꯤ ꯊꯣꯡꯅ ꯈꯨꯅ ꯂꯩꯔꯦ ꯑꯆꯪ ꯊꯣꯡꯅ ꯂꯥꯎꯅ ꯂꯩꯔꯦ ꯈꯣꯡꯒꯤ ꯈꯣꯡꯂꯝ ꯏꯔꯝ ꯈꯣꯡꯂꯝ ꯐꯨꯜꯂꯝꯕꯁꯨ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤ ꯃꯄꯥꯜꯗꯒꯤ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯏꯗꯥꯏꯔꯦꯟ ꯈꯨꯡꯒꯪꯁꯦ ꯄꯥꯔꯤ ꯅꯪꯒꯤ ꯅꯄꯥꯜꯗꯒꯤ ꯈꯨꯟꯖꯥꯎ ꯂꯣꯏꯆꯥꯎꯅ ꯄꯥꯜꯂꯒꯅꯤ ꯃꯄꯨꯛ ꯃꯔꯥ ꯇꯞꯅ ꯁꯦ ꯏꯄꯥꯅ ꯅꯪꯒꯤ ꯈꯨꯠꯁꯨꯃꯟ 8 ꯁꯦꯟꯖꯥꯁꯦ ꯄꯤꯔꯕꯅꯤ ꯂꯧꯔꯣꯀꯣ ꯄꯥꯔꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯊꯤꯔꯅꯨ ꯄꯥꯔꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯁꯨ ꯏꯄꯥꯅ ꯄꯤꯔꯤꯕ ꯁꯦꯟꯖꯥ ꯈꯔꯁꯤꯅ ꯋꯥꯠꯇ ꯄꯥꯗꯕ ꯀꯣꯔꯤ ꯁꯦꯟꯖꯥꯎ ꯃꯌꯣꯜ ꯀꯪꯗꯕ ꯍꯤ ꯌꯥꯏ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯔꯣꯀꯣ ꯏꯕꯨꯡꯉꯣ ꯏꯄꯥꯒꯤ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯏꯆꯥꯅ ꯏꯔꯝ ꯈꯣꯡꯂꯝ ꯇꯦꯡꯊꯣꯛꯄꯤꯔꯝꯕꯁꯦ ꯑꯁꯤꯒꯤ ꯃꯄꯥꯜꯗꯒꯤ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯕ ꯑꯣꯏꯍꯧꯒꯦ ꯀꯨꯝꯖꯥ ꯀꯨꯝꯑꯣꯟ ꯈꯨꯗꯤꯡꯒꯤ ꯏꯄꯥꯅ ꯃꯐꯝ ꯑꯁꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯁꯥꯟꯅꯍꯟꯒꯅꯤ ꯆꯤꯡꯎꯕ ꯂꯥꯏꯇꯣꯜ ꯂꯣꯝꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯥꯎꯕ ꯂꯩꯇꯅ ꯆꯍꯤ ꯂꯥꯡꯈꯩ ꯀꯨꯝꯖꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯏꯄꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯇꯥꯡꯈꯨꯜ ꯄꯥꯈꯪꯗꯣ ꯄꯥꯎꯈꯨꯝꯂꯛꯏ ꯃꯩꯇꯩ ꯏꯄꯥ ꯅꯆꯥꯁꯨ ꯂꯥꯡꯒꯩ ꯀꯨꯝꯆꯥ ꯀꯥꯎꯇꯅ ꯏꯄꯥꯒꯤ ꯌꯨꯝꯗ ꯑꯁꯨꯝ ꯂꯥꯛꯄ ꯑꯣꯏꯒꯦꯀꯣ ꯏꯄꯥ ꯅꯤꯡꯊꯧ ꯐꯔꯦ ꯄꯥꯔꯤ ꯃꯗꯣ ꯃꯥꯟꯕ ꯏꯆꯥꯅ ꯌꯨꯝꯖꯥꯎ ꯂꯥꯏꯔꯦꯝꯕꯤ ꯄꯂꯦꯝꯅ ꯃꯥꯅ ꯀꯥꯔꯤꯕ ꯀꯩꯊꯦꯜꯗ ꯄꯥꯔꯤ ꯅꯪꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣꯏ ꯏꯄꯥ ꯂꯝꯕꯤ ꯇꯥꯛꯂꯒꯦ ꯏꯄꯥꯅ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯂꯤꯕ ꯃꯐꯝꯁꯤꯗ ꯆꯠꯂꯨꯀꯣ ꯌꯨꯝꯖꯥꯎ ꯂꯥꯏꯔꯦꯝꯕꯤ ꯃꯥꯄꯜꯅ ꯀꯩꯊꯦꯜ ꯀꯥꯕ ꯃꯐꯝꯅꯤ ꯇꯥꯡꯈꯨꯜꯅ ꯄꯥꯎꯈꯨꯝꯂꯛꯏ ꯅꯨꯡꯉꯥꯏꯔꯦ ꯏꯄꯥꯅ ꯂꯝꯕꯤ ꯇꯥꯛꯄꯤꯕꯁꯦ ꯅꯆꯥ ꯈꯣꯡꯗꯣꯏꯖꯔꯒꯦ ꯇꯥꯡꯈꯨꯜ ꯄꯥꯈꯪꯗꯣ ꯂꯦꯞꯇꯅ ꯁꯨꯝ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯌꯧꯔꯨꯔꯦ ꯀꯩꯊꯦꯜ ꯍꯦꯛ ꯌꯧꯕꯒ ꯇꯥꯡꯈꯨꯜꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯍꯣ ꯃꯩꯇꯩ ꯏꯃꯥ ꯑꯣ ꯃꯩꯇꯩ ꯏꯃꯥꯎ ꯀꯣꯟꯁꯕꯤ ꯊꯣꯛꯂꯛꯏ ꯀꯣꯟꯁꯕꯤꯅ ꯄꯥꯔꯤ ꯃꯗꯣ ꯃꯥꯟꯕ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯅꯍꯥꯛꯅ ꯃꯩꯇꯩ ꯏꯃꯥ ꯍꯥꯏꯗꯅ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯔꯤꯒꯤ ꯀꯧꯔꯤ ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯒꯦ ꯇꯥꯡꯈꯨꯜꯅ ꯃꯩꯇꯩ ꯏꯃꯥ ꯂꯥꯏ ꯃꯥꯄꯜꯅ ꯀꯩꯊꯦꯜ ꯀꯥꯏ ꯍꯥꯏꯕ ꯃꯐꯝꯗꯣ ꯑꯁꯤ ꯑꯣꯏꯕꯤꯕ꯭ꯔꯥ ꯀꯣꯟꯁꯕꯤ ꯄꯥꯎꯈꯨꯝꯂꯛꯏ ꯀꯩꯊꯦꯜ ꯑꯗꯣ ꯑꯁꯤꯅꯤ ꯑꯗꯣ ꯏꯄꯥꯔꯤ ꯅꯪꯕꯨ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯕ ꯃꯇꯝꯗ ꯏꯃꯥꯗꯤ
तू चुमखिबा खंगौदे हायु पारी नंबु कनानो असेंग यवा मपाउ ताउदो तांखुल पाखुमले ए मैतै इमा आइती लोपी चिंगदगी लाक्पीपने नखोइगी मैतै कैथेलदा सत्पीके हाइदना लाक्पीपने असुमना तांखुलना कोनसबीगा अवाय खुम तौनदुना नुराबीना तबलकपो पोलमसिंगदो लेरमी कोनसबीदगी पोलमसिंगदु लेरबो मतुं हलकले तांखुल लोबी चिंगदा नुराबीगी नाक्ता लागले माकने लेर पोलमसिंगदो नुराबीदा सिने मधु उबुदा नुराबीदो पेंजे असुमना मखा चथरकपगी तांखुल नुराबीगी थौरमदो लोइगदबा तंखाय चंचलक मतांगने नुराबीना इपल हो इपल नमोमना पंथौ हाइना कौगेको इपनगी कोलोइना पाउ अहकपा यवा असुमबबु नमोम ओइबी अइना चरै फिगाउ साने याजरी निंगो लोइबी अइना समु इनमगंदा पोरदुना ताइबंग युमथोंग खुदिंग अमता वातना पारी मखों इपल्लो लेंगलै पालिबा थवाई पानबा खुदिंग नमु ताइबंग पानबा खुदिंगबु नपारी नमोम सकना नाव योक्तुना अयुक ngana कोन्था नुबिदा ngana कोनसिना काउरेन सन कोन्दैबगुम थवाई मिरेन हमसत हमफोइनदना नावयोक नावकोन बिररो वाता पादबा नुंगाइबा याइफबा काउरेन संगोन थनबा तयुक नाइकोल थंबा तरेत संगाउ चोनबा मिकअप मिरा खोल तादबा थांफम मैकु खुदबा तोंग पुंची नुंसांगबाबु तयुम युमभुम अमत चिथदना येलुरुको नपारी नमोम सिंगी पिबुक थन्नबा कैबी कैरेन थन्नबा लोइमोम फौबु थारुरो असुमना नुराबीना वाइसिंगसे हायरगा अमुक लाइमोम फौ थानबगिदम नुराबी नोंमाई खुलंग तरेक लुइनना लौयान इसे सक्तुना लौ यालै असुमना लौ यालिंगे तांखुलदो उना खोइना ची खोइन चिकलबो मतु तांखुल पाखंगना खोइ लोइ खोइबी खोइरा सारमले हाइदुना अमुक लाइदा मही मरोंग सुम्बा पिनबियो हाइदुना थौनिजर हौजिक्ति खोइबी खोइरा युमथोंग खुदिंगी येनबो लोरबो मतु लौका इसे सकलगले चिंगु इबुंगो खोइमम लाइरे मनिगी नदाइरम खुंगंग अचौबा सिगी खुंजाउ ले चाउनबा लाइमोम फौपाल चाउनबा मही मरोंग सुमनबा खालै लौगा यानबबु खालै ngमथुंग तालले लाइमोम मरु ताबदी कुपसी कुमसा सिगी नदाइरम खुंगंग अचौबा सिगी खालै मरु कोंदा मतिल मकांग तादबबु लाइमोम फौपाल चाउबबु मही मरोंग सुमबबु पिनबियो लाइनिंगथौ हौजिक्ति तांखुल नुराबीगी कुमै सानबा लोरकपदा औग्री हंगेन अमुक अमाइबा अमाइबीना सैचकपा होरकले वारीसिगी 12 सुबी एपिसोड मतांग असिदा लोइसले मयामना वारीसि ताबिरगा अदोंगी अपेन पेनददु कमेंट थंबिरम अमदी वारीसि पाथोकचबा मतमदा सोइखिबा लानखिबा यावरबसु ताबिरिबसिंगना पुक्चेल चावना ngakpigani लोइसिलकपदा मयामबु इकोकनोना अमुक हन्ना खुरुमजरी।